Goa na yumbu oiduna pangthok liba 37 suba National Games ta Manipur ki mahut sinduna Archery masana da saruk yarubada silver medal amadi gold medal ani punna medal ahum lawba ngamkhrabi Archer Maleshori Wangkhem amasung mahakpu lamjing lamtak piba Vikas Wangjam anibu Taru Khongnang Maira Paibi Loop Taru Khongnang Youth Organization amadi lamdamdugi miyamna pukning thawgatuna harau taramna Okhre Thobal District ki Thobal Khetri Laikai dagi Maleshori Wangkhem amasung Vikas Wangjam anibu Laikai adugi miyamna Imphal gi Bir Tikendrajit Airport tagi oklaga makhoi gi poknafam Thobal Khetri Laikai fawba laktuna Laikai adugi miyamna harau taramna okpagi thauram pangthokhi Goa da pangthokpa 38 suba National Games aduda Maleshori Wangkhem na individual event da silver medal ama aduga Mix amasung team event da gold medal amamamga lawba ngamduna mahakna punna silver ama gold ani lawba ngamduna Manipur gi mingchat purakpa ngamkhibani Thobal Khetri Laikai dagi Wangkhem Manglem amasung Wangkhem Ongbi Memtombi Devi ani gi machanupi Maleshori BCAC Thobal Khetri Laikai da Wangjam Vikas na lamjing lamtak piduna archery masana sanaba haurakhi Maleshori Wangkhem chahi asigi November 18 dagi December ama fawwa Uttar Pradesh Ayodhya da pangthokadaba 30th NTPC Senior National Championship 2023 dasu saruk yagani hairi Maleshori Wangkhem na fongdorakpada lambi gi khudongthiba amana maram oiraga Manipur gi mingchat purakpa ngamlaroidra haibagi wakhalda nungaitaba fawkhi adubu event ahumakta final changba ngamlakpada harauba thukatpa fawkhibana individual gi ahanba round da arrow ama soikhibana goal loba ngamhogdabani mix amadi team ani gi di gold medal loba ngamlakhi makhataba masidagi hena wangba championship singda goal logduna imalebak Manipur gi mingchat puraknaba honaragani haiki final yaura matungda Kerala gi takhudi machi ogdogi silver medal lawjara kidu matung taba sengem da goal lohnaba kana hona sage khanina ata kizam 37 sengem lakha sida khoije honare rajina ji koji ahamba da khoije class selection pangkhe player selection ai je ohun shubo ina selection pangjare uli matung simana pa in ground da jimo da je tan muji da de bananda dio da Madam Sunni amagi dasana dan mui mari gi khada khoje ko sim ko si ko hore ko si ta pai da no mara ke gi salen ka sa no mara ta ko sin aro bin sa dai accident ba ko ge ba din sa te ada bin sa le do accident to ge ta to ni ni ka nga ka ji mai accident to ba nai ga ko ngoi ji shu ba sa le ai gi ngamro jra ni ta ke ka no no ge khallaga khali do wa do yore individual elimination round sana ga sa ge final yore da Gap ani ni gap ang lai ai final ahum final sa ngam baita harau yam na harau we du kun de du kana du na le ka du gap for da ko je final sana du ngin da sana bai ni sarang gold medal me se hamba stage patna sema sana bai na stage ka bai da ka ji ku pat pa pakhat pa pau ba da insan ni hemandana ai de ro ma du ko su da gap player fa se wa se ni ro ji pa la na shi ro ji da control sa ngam da so ye du sami ko ji senior